BJP leingak ki luching basing na nong manung magi tongan ba wafam phongdorakli miyamda chamam na ba thokliba si tawbiganu haina Imagi Meira ki convener thokjom sujata na phongdorakli ngasi Manipur Press Club ki thangjing hall da pangthokiba paw gi mifam amada TH sujata na hai Haukiba April kun gi numidangda masak khangdaba miyoi kharana Imagi Meira ki convener thokjom sujata gi yumda nongmai kapsilamba thodok ta chenaba miyoi sing puthok piu haiduna Imphal police station da thangkat khiba report adu ngasi fawba thabakta onthokpa ngamdana leiri masina takpadi lamdam asida leiriba state force sing asigi mathona karisu leitrabra asiguma thodok kaya asi leingak asina tumina yengduna leikhigadra masida natana miyambu mitna singhaliba pawmi singdasu asigumba thawong chatharakpa haiba asi yamna laibak thibani aikoi masel gi marakta asigumba thabak kaya chatharaklabadi tungda nungaina daba ama oiraklagani senjau paiba kharage khujin thorangdagi asigumba thabak tawriba miyoi singna asigumba thawong asi matungda tawbiganu thokliba laan asigi asengba maram amata leingak asina miyamda khanghanba miyambu nong magi awaba piraga namthaduna thamgani khaliba leingak wakhalon asina Manipur da leiriba mama oibi kaya punsinduna kariguma thabak khara tawrasira haibagi wakhal lakre haiki karamba matamda karamba thak kya buchang hidoino chahi kya jang hidoino praja amagi khulaw magi hai ta sengna da yone heras oire chathopa khotokpa da su ta sengna nuai tabam pu ado aina hainingi di moida khunek ta chalibo moisu tawriba poto moi chumbra lambra habadu moi khaloba khoigi hura magi tarani mapugi no ma habado moisu khudong thiba soidana nanga kaneba mina fataba tawdre haidana na fataba laman singadamte mina tawgi poto adugumba thogoloi ge batung ro haidana tawbadamni tasena godi na hangi poto su sarkar tharakne khane maramde koina organization amata da haigi bana teba godi sarkar atumba puto piyo haibani na adu hairi beda mutum dang na to babse miyam praja no khang manga taneba adu gi play game je toksi praja ga ko ga play game sum sana le gadi tasengna fataba sum oinarani 15 days ki bok ki manung sida sakang da puto piyo habse Imagi Meira gi site gi haji